ꯀꯤ ꯅꯨꯄꯥꯁꯤꯅ ꯁꯨꯝꯅ ꯍꯥꯏꯌꯦ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯁꯤꯅ ꯌꯦꯡꯉꯦ ꯍꯦꯔꯒ ꯍꯥꯠ ꯆꯥꯅꯕꯤꯕꯦ ꯃꯥ ꯅꯪ ꯑꯦꯌꯥꯔꯒꯤ ꯀꯦꯝꯗ ꯆꯠꯂꯣꯕ ꯑꯩꯍꯥꯛ ꯁꯦ ꯃꯇꯝ ꯈꯔꯗꯤ ꯂꯥꯟ ꯀꯥꯞꯄ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯗꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ ꯑꯦꯌꯥꯔꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯏꯂꯝꯃꯨ ꯀꯣꯟꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯣꯅ ꯇꯧꯔꯥꯡꯉꯣꯅ ꯁꯨꯝ ꯇꯧꯗꯅ ꯂꯥꯟ ꯀꯥꯞꯄ ꯆꯠꯈꯤꯕꯗ ꯎꯆꯤꯟ ꯅꯥꯆꯤꯟ ꯊꯋꯥꯏ ꯌꯥꯕꯤ ꯍꯤꯡꯍꯧꯗꯅ ꯅꯨꯄꯤ ꯃꯅꯥꯛꯇ ꯂꯥꯛꯑꯦ ꯃꯍꯥꯛꯅ ꯍꯜꯂꯛꯄꯗꯤ ꯂꯣꯏꯗꯥꯝ ꯊꯥꯗ ꯌꯥꯝ ꯍꯧꯔꯝꯕꯅꯤ ꯃꯇꯧ ꯂꯥꯡꯉꯣꯅ ꯁꯨꯝ ꯇꯧꯗꯅ ꯅꯨꯄꯥꯁꯤꯅ ꯃꯌꯨꯝ ꯃꯁꯤ ꯌꯧꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯀꯔꯤ ꯍꯥꯏ ꯍꯥ ꯅꯨꯄꯤꯒꯤ ꯑꯃ ꯀꯩꯅꯣ ꯅꯪ ꯇꯧꯔꯝꯃꯤꯁꯤꯗꯤ ꯅꯪꯅ ꯅꯕꯨ ꯏꯀꯪ ꯀꯪꯉꯗꯅ ꯀꯅꯥꯒꯤ ꯃꯆꯥꯅꯣꯁꯨ ꯈꯪꯗꯦ ꯁꯨꯝ Oh, Cookie! Oh, Cookie! ꯅꯨꯄꯤ ꯑꯁꯤꯅ ꯁꯨꯝꯅ ꯆꯤꯟꯅ ꯌꯦꯡꯉꯒ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯁꯥ ꯏꯕꯨꯡ ꯊꯪꯅꯦꯜ ꯃꯥꯁꯦ ꯄꯥꯝꯃꯨꯕ ꯍꯣꯏ ꯂꯣꯏꯁꯜꯂꯣ ꯅꯪꯅ ꯁꯨꯝꯅꯗꯤ ꯍꯥꯏꯔꯝꯃꯤꯀꯣ ꯅꯦꯠ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯊꯥꯖꯔꯒꯦ ꯑꯗꯨꯝ ꯇꯥꯕꯤꯔꯣ ꯌꯥꯔꯦ ꯂꯣꯏꯁꯜꯂꯣ ꯅꯪꯅ ꯁꯨꯝꯅ ꯍꯥꯏꯕꯤꯔꯝꯃꯤ ꯅꯪꯅ ꯆꯠꯂꯝꯗꯥꯏ ꯃꯇꯝꯗ ꯏꯁꯥ ꯏꯕꯨꯡ ꯅꯨꯡꯁꯤꯕ ꯊꯪꯅꯦꯜ ꯃꯥꯁꯦ ꯄꯥꯝꯃꯨꯕ ꯅꯪꯅ ꯍꯥꯏꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯪꯅ ꯆꯠꯈ꯭ꯔꯕ ꯃꯇꯝꯗ ꯑꯦꯌꯥꯔꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯏꯜꯂꯣꯅ ꯍꯥꯏꯔꯝꯃꯤ ꯆꯥꯛ ꯆꯥꯕ ꯀꯥꯎꯔꯦꯕ ꯆꯥꯛ ꯑꯩꯈꯣꯏ ꯂꯥꯝꯗ꯭ꯔꯤ ꯏꯁꯥ ꯏꯕꯨꯡ ꯊꯪꯅꯦꯜ ꯃꯥꯁꯦ ꯄꯥꯝꯃꯨꯕ ꯅꯪꯅ ꯁꯨꯝꯅ ꯍꯥꯏꯔꯝꯗꯥꯏ Mazare. ꯅꯪꯅ ꯍꯥꯏꯔꯝꯗꯥꯏ ꯑꯦꯌꯥꯔꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ 이름모이던 나네. 누파시나 숨 하이리 IBM 아이나 하이비디 좀 하이비는 네 로이기들의 피 그래 수비라 뭐이 사 그래 수비라 하이비 같은 근데 로이가 토크는 뭐이 핵 하이비자니다 어 쿠키. 피시나 쿠키 yang cái hai bi bên này ta Thôi vào thảo rồi. chăn nổi bông nó 쿠키 yang tay yang biu 쿠키 yang cái yang 쿠키 lại yang à yang ơi sao cũng câu bên lần thầm mà tụi ta có đâu nó xí đó 쿠키 yang có nói David यार मना के चले रहेगा हिंग यार एकदम खुलेल तुम खुन तानमीन नहीं असुमना सो हाइबी तमी दो हा सानो इबे मनुष्य खनो त सानो बे सो आइने यार मना चलेगा साइसिंग थोंदना ꯃꯇꯦꯡ ꯈꯔ ꯈꯔ ꯄꯥꯡꯉꯣꯏꯗꯅ ꯊꯝꯃꯝꯕꯅꯤ ꯅꯪꯕꯨ ꯂꯣꯏ ꯀꯠꯊꯣꯛꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯕ ꯃꯇꯝꯗ ꯅꯨꯄꯤꯗꯨꯅ ꯑꯁꯨꯝ ꯑꯣꯟꯈꯠꯂꯛꯏ ꯊꯪꯅꯦꯜ ꯃꯥꯁꯦ ꯄꯥꯝꯃꯨꯕ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯆꯥ मेरी समझ में नहीं आ रहा मैं इस लड़की को कैसे समझाऊं दिन ब दिन इसका पागलपन तो बढ़ता जा रहा है